Akaswani Imphal Ningthoukhongjàm Suni na pau pazari ahanbada maruiba pau Churachandpur jilada COVID-19 gi sero surveillance tharakpa adu loishinkre khungang tara maridagi blood sample samapan kuntrani chong changyeng tawbada samani phumdoi antibody positive oiba thengnare Manipur da haukiba pungkun marida COVID-19 na mi amata sikhidre adubu nauna mi sama yangkhai matoi positive oirakpadagi apunba positive case lising kuntaruk chatruk marfu manga sure Pradhan Mantri Narendra Modi na ngasi video conferencing gi kuthangda International Varti Festival da wangangani amasung Bharat COVID-19 na nabadi pharakpagi changsada marpudra mari dasmik taret mari yaure Lebagasina Malem gi laichat oiriba COVID-19 gi mayokta punna amata oina lan thengnari lamdam sigi miyamna sak khangnaraba myoi kayanasu lanpham asida mai pangnabagi damak Akaswani Imphal gi ipaw gi kuthangda mipum khugdik mangna araiba thawong ahum face mask uppa amaga futaruk lamna na leinaba mai mit amadi khutsa toina hamdoktuna tarutana na thamnaba appeal tawri Manipur gi saknai rabi saisakpi Thongram Lakshmi na COVID-19 dagi ngakthoknaba miyamda appeal tawraduna hai Ahanba maktada Thongram Lakshmi na miyamda khurumjabaga loinana wahai kharadang haijari madudi miyamna hena khangnarba wafamni haujik luraba laina COVID-19 haina khangnariba laina laichet asina maram oiraga miyamda sandokpa hengalakliba sigi yenglaga aikoi khudingmakna virus asidagi ngakthoknanaba tangai fadaba niyam ahum ngakna chatminasi yumdagi mapal hek thokpaga face mask uppa mi amagi gi marakta foot taruk gi social distance ngakna thambiba amasung sapon amadi hand wash sijinaduna khusa sengna hamdokpiba kawbiroidabani maramasina aikoi khudingmak niyam singa singakna chatminasi haiduna Thongram Lakshmi na miyambu amukka na khurumjari Hauzik mapungoiba paw Churachandpur jila da COVID-19 gi sero surveillance tharakpa adu loishinkre sero surveillance asi November 13 digi singi jila ani amasung Tampaki jila ani da haukibani aikoi gi Churachandpur paumina hai jila asida khungang tara mari khangatuna mioi chamapan kuntrani toi gi blood sample lauraga changyeng tawki maduda mi chamani phumdoi antibody positive oiba thengnaki maragazida Churachandpur district hospital gi surgery ward amasung ENT ward anaba mioi taramathoi amasung attendant ama COVID-19 positive oirakpadagi washing asidagi hauraga numit humni thingjinkre aikoi gi paumina hai Churachandpur jila da coronavirus na sikiba mi kuntrani pan sure Manipur da haukiba pungkun marida COVID-19 na mi amata sikidre adumoinamak nauna mi sama yangkhai matoi positive oirakpadagi apunba positive case lising kuntaruk chatruk marfu manga sure COVID-19 command control room na ngarang numidang wairam thokpa chirol amada hai haukiba pungkun marida mi marfudra taruk naba phaduna discharge tawkibadagi ngarang phawbada naba phakiba apunba masing lising kulhumdoi chahum marfudra tare sure naba phabagi changsada marfu tare dasmik taruk tare ta leire hauzik active case lising ani samapan humbudra leire active case masing asisu haukiba numit kharni dagi thangna na lising ohum gi makha da leire haukiba pungkun marida laina asina mi amata sikidabana laichet asita siba masing chahum tarani panda lengdana leire Manipur da leiriba sarkar gi amadi lanai hospital amasung nursing home singda maihau langpok thokpa thingnaba thaurangi makhada fair and life safety haiba theme da atenba matam gi training amasung miyambu bhap tanbagi thauramama ngarang siza hospital langol da pangthokre thauramadu hospital authority amadi Manipur fire service department na punna sinbani Manipur sarkar na kobru singlaba laifam lenbu protected area oina lauthokiba adubu United Front Manipur na sagali hairi zero lamada front asina hai New All India Congress Party Manipur State Committee na yauruppada loinana front asigi dol manga surakpadasu nungaiba phongdokli tabiriba pawasi Akaswani Imphal dagini Pradhan Mantri Narendra Modi na ngasi nungthil video conferencing gi kuthangda International Varti Festival da wangangani festival asi Benabil Culture Center na Chennai da sinbani festival asi kumsi sahi gi oinadi virtual mota pangthoklagani masida jati gi amadi malem thaki kabi amasung kalakar kayana saruk yagani festival asi jati asigi kabi mahakabi Subramania Bharti gi sama kunthani pan subama pok kumonda mahakpu ikai khumnaduna pangthokpani Akaswani paumina hai
प्रधानमंत्री नरेंद्र मोदी ना सही सिगी भारती एवॉर्ड वर्चुअल मोड ओइना अइबा सिनी विश्वनाथन दा पीरे सिनी विश्वनाथन ना सुब्रमण्य भारती की मरमदा सही तांकक नाइना अचोबो लाइरिक अमा इबगिदमक मनासी पीबनी प्रधानमंत्री नरेंद्र मोदी का उज्बेकिस्तान की राष्ट्रपति शौकत मिर्जियोयेव का ngasi virtual oina mifam pangthokani masi भारत का मयाई थंगबा एशिया की लेबाक असिगा virtual oina mifam pangthokpa ahanbani लुचिंगबानी ना कोविड लाइचत फखरबा मतुंगदा भारत का उज्बेकिस्तान का मरी सेसिल हनबा यावना लेबाक अनि की मरी पुमनमक कुमना खनगनी मखोइना लमदमसिगे मसुंग मालेमगी ओइबा वाफम कयादसु मोट फोंगदोंगनगनी सेनबा सही लिसिंगनी कुन माथुगी खरीफ की फौ वानसिनबगी थबक निंथिना चथरी थासिगी मापन फावबदा फौ मेट्रिक टन लाख 362,000 वानसिनबा ngamle mamang sahi gi haiba matam asida wansin gi phawasi metric ton लाख 2,49,000 ni mamang sahi ga yengna bada handaki asina chada 12.25 helabani apun ma metric ton लाख 362,000 asigi manungda Punjab khaktagi metric ton लाख 2,268 wanki masipun wansiliba sang adugi sada 55.8 हौजिक जथरिबा फौ वानसिनबगी खोंजंग असिदा लोमी लाख 19,000 रोम कानबा फंगले मखोइदु लुपा कोटी 19,000 हेनबगी सेनपम MSP ओइना पीखरे भारत हौकिबा पुंग 13 दा मी 19,000 नौनो कोविड-19 पॉजिटिव ओइरकपदगी अपुटप पॉजिटिव केस लाख 48,68,900 सुरे हक्सेल मंत्रालयना हाई हौकिबा पुंग 13 दा मी 112 लाइचत असिना सिखी मसी थारगा लेबाक असिदा कोविड-19 सिखिबा मसिंग लाख 1,019,792 सुरे हौजिक एक्टिव केस लाख 3,992,938 लैरी पुना नाबा फकिबा मसिंगना लाख 1,92,53 यौरे हौकिबा पुंग 13 दा मी 19,935 डिस्चार्ज तौखी नाबा फबगी चांग सादा 43.3 यौरे नागालैंड नंगारांग मी 43 नौनो कोविड-19 पॉजिटिव ओइरकपदगी अपुन पॉजिटिव केस मसिंग 13,402 सुरे अमरोमदा मी 19 नाबा फरकी ngarang दिमापुरदगी मी अमा सिखी हौजिक फावबदा नाबा फकिबा मसिंग 10,793 सुरे एक्टिव केस 762 लैरी मेघालय दंगारांग वेस्ट गारो हिल्स जिलादगी सही 19 सुरबा मियोय अमा सिखिबदगी राज्यदुदा कोविड लाइचत सिखिबा मसिंग 119 सुरे नौनमी 65 पॉजिटिव ओइरकपदगी एक्टिव केस 130 लैरी हौजिक राज्यसिदा कंटेनमेंट जोन 18 लैरी हौकिबा पुंग 13 दा मी 19 नाबा फरकपदगी पुना नाबा फकिबा मसिंग 13,990 सुरे प्रधानमंत्री नरेंद्र मोदी ना भारत मचासिंग तौबा अपील फिटनेस का डोज आधा घंटा रोज हाइबसी वर्ल्ड हेल्थ ऑर्गेनाइजेशन थागलकली ट्विटर थागतप वारोलमदा हेल्थ ऑर्गेनाइजेशन असिना हाई फिटनेस कैंपेन असिगी खुथांगदा भारत ना हक्सांग साजेन पामना हनबा हौदोरकलिबा थबक असि थागतनिंगाइनी लेबाक सिनबा थुंगना चथरिबा फिट इंडिया मूवमेंट की सरुकम ओइना केंद्र की यूथ अफेयर्स एंड स्पोर्ट्स मंत्री किरेन रिजिजूना हौदोकिबा कैंपेन असि बॉलीवुड स्पोर्ट्स पर्सन्स अइबसिंग डॉक्टर सिंह अमसुंग फिटनेस इन्फ्लुएंसर सिंह यावना तोंगान लमदगी सेलिब्रिटी सिंह ना सवलकली मखोइना भारत मसा सिंह ना नुमित खुदिंगी मिनिट 30 की फिटनेस मंत्र असि इन्नबा हाइरी लोशिलकपदा कोविड-19 दगी ngaktoknaba फेस मास्क उपा फुट 6 लामना लैबा खुदसा अमदी माइ मिट 3 तनाना थंबा हाइबा अचंबा थौंग ओमसी ngakna चटपिनबा अमुहना निंगसिंगजरी अरोइबदा मरोइबा पाउ अमुहना चुराचांदपुर जिला द कोविड-19 की सेरो सर्विलेंस चथरक अदु लोशिनख्रे खुंगंग 13 दगी ब्लड सैंपल 952 चांगयेंग तौबदा सा मनिफुम दो एंटीबॉडी पॉजिटिव ओइबा थेंगनरे मणिपुर दा हौकिबा पुंग 13 दा कोविड-19 ना मी अमत सिखिदरे अदुबु नौना मी 150 पॉजिटिव ओइरकपदगी अपुन पॉजिटिव केस 63,435 सुरे प्रधानमंत्री नरेंद्र मोदी ने ngasi nungthil वीडियो कॉन्फ्रेंसिंग की खुथांग दा इंटरनेशनल भारती फेस्टिवल दा वांगांगनी अमसुंग भारत कोविड-19 नाबदी फरकपगी चांग सादा 43.8 यौरी पाउलोइजरे।